feedback channel da adom bu amuk khana taram nok sinje bagloina na ngasi November gi tang tarani thoi irai numit ingkumja lising ani ga kunma thoi gi maru ba paw pijari Guwahati Mahanagar da nomuno magi mihat mipun gi thodok hengalakli kharani gi mangda beltola da yamna tamthiba mihat ki thamoi sokpo wari loidringai da inau nauna amuk paltan bazar da leiba Kalibari da Narayan Chakrabarti ko ba mioi amubu hatok piramle hairi Narayan Chakrabarti gi asiba hakchang paltan bazar ki railway colony da leiba quarter amadagi phangbani mihat asi fattaba mioi khargi khusin thorang oigani haina chingnarabasu chenariba kana amatabu phagat pangamri Karimganj जिला की पथारकांदी मनुंग चंबा बैठक हलदा ऑटो अमसुंग ट्रक अमगा थेंकिनबगी तमगमदबा थौदोक अमदा मियोय तरा सिगे सिंगेबा मियोय सिंगसी सतपुजादगी हलकपा भक्त सिंगनी हाइना पावसिन मखा तारी राज्य की चीफ मिनिस्टर डॉक्टर हेमंत बिश्व शर्मा ना थौदोक Assam Public Service Commission APSC की परीक्षा दा चटना कांगलोन की वांगबदा थबक हापलंबगी वाथोक अमा ओइरे कमीशन असिगी ऑफिसर की फम खर खनबदा रिजेक्ट लिस्ट यावखिबा कैंडिडेट निपान खलखी हाउखिबा नवंबर निपान दा थबक लौबगी इंटरव्यू पांथोखिबनी अदुगा नवंबर 9 दा रिजल्ट लौथोखिबनी अक्टोबर 19 दा कमीशन असिगी वेबसाइट ता लिस्ट थोखिबगी मतुंगदा रिजेक्ट लिस्ट ता कैंडिडेट चनिगनि फुमंगा हेरखी अदुगा मतिक चावा कैंडिडेट ओइना मियोय कुंतरेट खलखी अदुगा यामना ngakningai oina November tang ahum dasu list amaga amuk thoglaki oral interview tawkhibasingdagi mioi 13 kaukhalaki aduga reject list da yawba nipanna khalaki LJP gi vice president oireba ama hekna langthabal kendra gi MLA su oiramba Karam Shyam ngarang BJP de changkhre MLA asibu taramna okpagi thoramda Manipur gi chief minister Sri N Biren amasung BJP gi spokesperson Sangbit Patra susharu khaki airi Angom Ningthau Preservation and Documentation Center Uripok na Silang Dura Hindi Parishad Hall Imphal da Lairik Phongbugi thoramang pangthokadori Chaichet asigi November ki tang kun thang janumit ki numit yungba matung pung amadagi haudokadaba thoramasida Professor Nongmaithem Tombina chief guest oina saruk yagani hairi numit asida Yandram Bam Kundalan iba lairik mari sana konung amasung Angbi Maharani Bodchandra Maharaj ke Laima Sija Singh Maharaj Kumari Binodini amasung Laima Pat ke Tharik tha phongdokadori thoramasida Makhon Mani Mongsaba Professor Manipur University of Culture na miphopi oigani aduga potharaba Commissioner RK Nimai Professor Nahakpam Aruna amasung Koijam Santipalana guest of honor oigani saknairaba lilagi Aiba athokpam tomchou khanghaudna laikidre matam kuina sonduna lairamlaba oja sina hinglingeida sumang lila phambak lila punna 94 aten bilila macha 33 iduna sanaki laikidaba matamda oja si chahi 33 rom sukhe Sri Lanka gi President Gotabaya Rajpaksana laibak asida one country one law legislation chathanaba draft act ama thorang tawnabagi tamak mamang thada hafkiba task force ta missing yamdaba Tamil furuptagi member ahum hapkhre haina official oiba cherol amana haukiba yum sekai numit phongthokre Hardliner Islamic State haibadi tais kambudagi khudong thiningai oiba phibam amatta leiti security force na haukiba tha ahum sida IS ki makhada leiba militant chatruk phakre haina Afghanistan ki caretaker government na phongthokre State Bank of India gi loisangda borkha sijinaba mioi sing entry tawalroi haina bank ki cherol amana phongthokre ngarang November ki tang 13 National Education Numit asida Y Academy na Association of Muslim Professionals MP amati Y Academy Career Institute na kusam naraga National Talent Search 2021 poster asi Yunus Khan Journal Head AMP Northeast President Professor Abdul Hail Ilong Haraibi College na Chief Guest Abdul Halim Jamate Islami Hind Muhammad Hefajuddin X Junior MCS na Guest of Honor oiduna miyam da khusinaki National Talent Search 2021 asida category ahum leigani senior level da undergraduate students singi December tang 2021 da aduga junior level da class 11 amasung 12 ki date December tang 2021 loinana Class 8, 9, 10 gina date December kitang traum pon the MCQ based competition online asi all India level da pangtok chagani yawbi ning basing na free da registration tausin bagi tamak champion app asi download to view aduga mention view cash prize amadi scholarship with 20 lakh all India level amasung state level gi oina laigani
ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯋꯥꯏ ꯑꯦꯀꯥꯗꯃꯤ ꯍꯠꯇ ꯑꯗꯨꯒ ꯄꯤꯕꯤꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ 8730925131 loinana 7005610790 da contact tawbiyo haina chero laduna makha tari pau loijere video bu yengbi bagi mak thagasari video bu like tawbiyo channel asida anoba video phambi bagi da subscribe tawsin biyo thagasari